PAODAM meeting tabirabsingbu nomatheng kondisoina taram October loina khurumjari ngasigi maroiba pauda Laikhidraba industrialist Ratan Tatagi mafam da leibak sigi mafam kayadagi miyamna aroi ikai khumno utpalaknaki Greater Imphal amadi district headquarters singi mafam sing cement road onthoknaba center na lupak road lising ahum jamanga kaithoknaba ayapa pirakli haina chief minister NB na phongdokre World Mental Health Day ki thorom pangthokre Lunina South Korea ki IB Han Kang da literature da Nobel Prize pikre Mapungiba pau miyam pizari miyamna ikai khumnaba utpa fangnabagidama industrialist Ratan Tatagi haksang mahaki yumdagi leishuna leitinglaba achoba gari amada South Mumbai da leiba NCPA da purakre ngarang October 8 gi ahing athengbada Ratan Tata Mumbai gi hospital amada arobi yahip tanki sahi marfu taruk sukraba dar Tata Group ki chairman blood pressure ga mai lenana October 8 da South Mumbai da leiba Base Candy Hospital da ngakpigani October 3 ta South Mumbai da leiba Base Candy Hospital da emit tawki leibak sigi mafam kya da ki lekhi Release asigi mafam dai kai khumnaba utpalaknaki Ratan Tata na lekhidabada Prime Minister Narendra Modi na mahakpu visionary business leader compassionate soul and extraordinary human being amani haidna awa phongdoki Congress na su Ratan Tata bu Indian industry gi taitan ama miyebagi aifana batawba ama amadi India gi corporate landscape ta ahongba purakiba Padma Vibhushan Sri Ratan Tata na lekhidabada thamoi shokna awa phongdokli haiki Tata gi memory bu ikai khumnaba uladuna mahaki hui Goa so Mumbai gi NCPA da lekhi ngarang Ratan Navel Tata na lekhidabada outstanding business ama saknai raba philanthropist ama proud Indian ama achoba manglamba ama amasung thoidok hendok pamyoi ama Indiana mangjarabani mahak asi tallest among his peers ni global brand oriba Jaguar Land Rover amasung Tesla na chingbasi Ratan Tata gi singthaningai oiba contribution singni healthcare education rural development amasung poverty alleviation da midyeng thamduna lokhalamba singsu singthaningai ni Jiribam district asida kuki singna nongmai bom kaya attack tawduna lakraba matung kharani santi oiri hadna leiringai marak asida ngasi ayuk pung 8 khare helakpa duwaida Sampanagar Khalikai Romda Nongpok Lomdagi drone ama paisilakpadagi khulngakpa singna nongmaina kapthakri hairi minno hoba singna haibada drone adu nongmaina panbada makhon ahoba bom gumba pokhaibagi mawongda ukhi hairi matung leibak makhada taba matamda chaina thenglubada mai haurakhi matung jiri police ta khunja singna pau pidna drone khosinakre Drone ama kaptharaba matung drone ama so payakpa khunja singna uki asumna drone payakna khunja singda ki tujung haliba thawngasi mari leina basingna meeting sanghaningi hairi Greater Imphal amadi district headquarters singi mafam sing cement road onthoknaba center na lupa crore lising ahum jamanga gi senpham kaithoknaba ayaba pirakle haina chief minister nongthombo birena phongdokre ngasi takyalda leiba ITI da Manipur Building and Construction Workers Welfare Board under Department of Skilled Labor Employment Entrepreneurship Government of Manipur gi meeting makhada training center and 3-night shelter of building and construction workers sangabagi tharumga marilena waphamasi phongdokhibani Thamadu da Labor Minister Haikam Dingo na Thamapu oina Saryaki Bakaloina Maruiba Minister Amadi MLA Singsu Saryaki Chief Minister Makata na Hokiba Kumza Lisingani Ngakpigani Hokiba Kumza Lisingani Kulhumdogi me home da Toki Bayrang Asina Madam Oiga Miyoi Kayama Relief Camp da Laibaga Loinana Misimina Kayasu Yauri Hauzik Irang Asiniam Tarak Bakaloina Warishin Puraknaba Kana Hotnari
ngasi Imphal West ki Sekmai, Imphal East ki Kiamgai, Jiribangi Divong Khunau amadi Takyal gi ITI da hangdukliba 100 bedded ki night shelter of building and construction workers singna yumda hanbagi khudong chadaba sinmi singna leibada khudong chaba piragani nupi singi oiba working women hostel su lupa crore chama yankai changna sing amadi tamgi mafam da sharagani imung amada miyoi ama senthok leitaba yadi haibagi pandamda Prime Minister Narendra Modi gi mityeng makhada chada kontra grant yauba lupa lakh amadagi lakh tara fawbagi loan piriba adugi khudong chaba lobiyu class 8 tagi 10 fawba tamlaba thabak fangdaba nahasing mapalamda thabak pinaba lengakna training piriba sida yaubi duna khudong chaba si lobiyu handak miyoi chamu khumpumapan mapalamda thabak tawnaba thakiba duda relief camp dagi miyoi marfuta nipan yauki miyoi lisingani mapalamda thabak pinaba lengakna training piriba sida AC khudingi miyoi khara Yaubiyu Takyal Datu Badanha Singi Skill Training Pinabat Lupa Crore Tara Changna Youth Skill Building Amasusagani Amadi Handak Nong Toina Zubadagi Ichau Tokna Lambiki Fibam Sok Libasisu Semdin Naba Santana Lupa Crore Jamri Rom Sengsan Tarokle Haiki. मुझे बयान की प्लेसिंग लगी होने को लगी हर प्रशांति लाए भारत सरकार गरा अथवा मीटिंग हम आगे तौरी अथवा मतमदा अकोई कांग्रेस सिंह मरत लेकिन अंदर नेशनल सेटिंग याना को पोराड़ी को कई सावा और उतना बड़ी सावा अरे मतलब की पॉप हमें अदुला मसी जब भी लगी बात और जाएगी पास कोई केम लगी मैं दे रहा हूँ मैं सिंधा सिंधा इन आखिर तो देने में से अभी गवर्नमेंट की साथ देगी यानी कि हम लोग मते वार में मतलब उसका सेंसा वार तो ना अनारायण संगी वार तो ना आदि पोलो का तो ना पेट्रोल लेकर फंगना बा डीजल लेकर फंगना बा मक्खन मक्खा की नॉर्मली एसेंशियल कमोडिटीज मतम चाना साना फंगन बगे एक में बता के कोई तुम साना नहीं कुछ होने चली Kaksin District ki Sub Treasury Office ki makhada leipa pensioner singi photo laklipa October ki tang tara taruk tagi tarang nipan fawba numit kudingi ayupung tara mathoy dagi nungtil pung ani makai fawba office asita kaplagani pensioner singna masa masa ki pension book puduna photo kapa lakna ba Sub Treasury Officer Kaksin na khangalaki photo kap kadaba mpham singdi tang tara taruk ta Kaksin khunyai wairi chumnang kairak palel soramadi komla thabi tang tara tayatana wabagai sugno langmaidong waikong Kaksin khunau wangu amadi sero aduga tang tara ni pandana Kaksin khulen gi rekai sing amasung turel wangmagi pensioner singi photo kap kani haina Kaksin District Pensioners Association gi chair amana phongdorakle Right to Information RTI Act thambagi pandamdi informed citizen ohenduna corruption hanthanduna transparent oiba government lehenbani haina Manipur gi Chief Information Commissioner Koizam Radhasyam na phongdokre wafam asingasi India government gi Ministry of Personnel Public Grievances and Pensions gi Personnel and Training Department gi meeting makhada Manipur Information Commission na senduna Manipur Press Club ki Loktak Hall da pangthokiba Right to Information Week celebration loisambagi tharamga mailin na phongdokhibani Thasi ki mga dagi hauduna numit mga ni chupna chatharakiba Right to Information Week loisin bagi tharam aduda Manipur ki Chief Information Commissioner Koizam Radhasyam na tharam apu Manipur University of Culture ki Vice Chancellor Professor Paunam Gonindro amadi hana ki Chief Information Commissioner Oinam Sunil na akhanaba mitung nensing oina saruyaki tharam adugi manung channa RTI gi matangda thasi ki tareta state ki thakta pangthokiba painting competition da makok mathang tarakhraba singdasu mana yenthokpagi tharam amasu pangthoki Tharmaduga Mailena Manipur Chief Information Commissioner Koizam Radhasyam na Tharmapugi Warot Period na Hai Lebasi ki Oina Chahi Khudingi October Manga Dagina Tarani Thoi Fawba RTI Information Week ki Thoram Pangthoktu na Lagli State Asigi Oina So Tha Asigi Manga Dagi Hauduna Tara Fawba Numit Manga ni Chupna Tharamasi Pangthokpani
RTI gi matang na miyam da khanghanaba amadi government gi mercenaries singi capacity building tawnaba maru oina tharomasi pangthoklibani RTI Act ki pandamdi informed citizen oihanduna corruption hanthanduna transparent oiba government ama lehenbani haiki preserve tawgadi hai matang da harmonious kenoma koraga aduga koi democratic ideas sigi value sing da spin to ni ngasi se koi lahan week long chata dar pa adugi closing function ni mil chera koi arwai na nahan state level pending commission ko price ni chibai thoksin sina koi na lahan dei chata dari ba emotional Kaisamthong Esida Hana MLA Oiramba Eljanto Kumar Singjame Esida NPP candidate Oikiba O Roman Khuraigi Hanagi Jila Parishad member A Okendra Andro Esigi President TH John Singjame Esigi Ward number 15 gi Hanagi Councillor and Gyanen Royalized Boy Ward number 17 gi RK Sachi Ward Asimaki member O Nilachan Amadi Ward number 16 gi member L Roman ngasi Indian National Congress tat nauna changna khibada party asigi luching basingna harau teamna okre ngasi gi taramna opagi tharamadu da CLP leader Okram Ibobi CWC gi member Kai Khangam MPCC gi president K Megachandra Kundrapam asigi MLA Thoksom Lokeso yauna party asigi saknairaba luching basing kaya sus tharamadu da saruk yakhe Tharamaduga Mailenana CLP leader Okram Ibobina Fongdorakpada issue ama lairabadi issue adugi solution ama laifam thoi Manipur chakliba mai asi muthatlaba matamdata thokliba irang asigi solution ama purakpa ngamgani nongma kangdana naduna mishimina kaya thokpada natana Miyoi lising yang kai humpu henmina relief camp singda changjapam lauduna wana khangliba sigi yengduna makoi yumda hanjil hannaba solution ama natraga suggestion ama taw hairagadi chakliba mai asi hana muthatpa ama changi chakliba mai asi muthatke hairabadi khut thoknariba maitai amadi koki community anigi marakta pariba legal arms sing asi India government amadi Ministry of Home Affairs na child amagi manungda natraga tha amagi manungda nongmai kapnaba thingba mathautai Madu khaktada thata taruk mapung phark laba irang asigi solution purakpa ngamgani lonena irang asigi solution ama purakna bhona bada India government na achobat mateng ama pangpiba amadi Manipur lenga pong mathau ningthin tawhalabadi irang asigi warshin ama purakpa haibasi irai laina ngamgani masida natana hauzik thokliba irang asibu lakshinaba India government na ahenba security force kaya thajilaklabasu irang asi lakshinbagi mami ngasi phawba taba phangdri haina su phongdokhi 1947 after 2 years of India's attempt independence, only 1929 India march over Madudai Piramba territorial integrity say Masidi Kaibati Yaroi Aduga Amanas Moisation community Sangangai Uchekonda Leba Center for Mental Hygiene Nasu ngasi World Mental Health Day gi thoram pangthokre wakal amadi pokning ya naba khudingma crime tawni haibadi leite adumapu leina asna naba mioi kharadi yamna sathiba crime tawba yawi haina Imphal West District ASP KSSC bagandana fongdokre It is time to prioritize mental health in the workplace haiba theme da pangthokiba thamadu da SPC bagantana hai mayai kaba jinjak talai churaba mioi singi pukning wakal gi anaba henna sokchilakna huran chinthi amadi pamda ba thodok kaya da generally mipum khudingmak pukning wakal fana thambana afaba chawkhatba khunai ama semgatpada chobumateng oigani khaike Magna Makata Duna High, Jay Amaga Makai Hansilak Laba, Tangdulaita Daba, Fiba Masida, Relief Camp that Jangjapam Lagna Liba, Muising Yauna, Muikea, Wakal Amadi Pukningi Anaba, Lay Paki Macha or Helagli. Supam Nopam Kanglak Taba, Shell Toklak Taba, Mating Pangbina Bakana Layak Tabana, Wakal Piction Kidna, Tawai Taragi Haiba Power Yaw Tabanate, Wakal Pukningi Anaba Haiba Sita Mui Ama Hectada. Mafam matam nadna narakpa yai adumapo laina asi faroi haina khanba langani laina asi matam changna laing hau
matam chana laying haurabadi faba ngami laina asi matam chana laying haudrabadi wakhal pukning natana hakchang gi kaya chingda soklakpa yabana mipum khudimak awareness leiba changi police singna wakhal pukning yanaba si hena leibana mental health asi chekchina senaba mathau tai nakal amaromda lambi sorokta kana laijadraba special person sing law enforcement singna thengnabada khudaki oina laying pinaba center leitabagi awaba sing thengnei center for mental hygiene gumna ningthina chalaiba center sing masing hengalakliba makai ana laying chathabada hena khudongchab oigani haina mahangna fongluki Amaina ubuya ba anabdi natti tu wakhangi dalai sikari thali dong kali tahu naik kamu juga su efek mini karakter mini kelosi behavior si observe tahu kerja yang closely koina usia mini mini behavior si sense tahu kerja apa masih soalnya kamu dari hai atau apa masih kerjanya apa mental si hari sulam hai kerja Malam Simba Thungna Pangthukna Bagom Thawal District ki Wangbal da leiba IRDEO complex ta sup malam gi hal oiraba singi numit palan pangthokre aging with dignity at every stage every age haiba hiramda Bharat Sarkar gi Ministry of Social Justice and Empowerment gi midyeng makhada Integrated Rural Development and Education Organization IRDEO RRTC Aging and Innocent na pangthokpa thoramaduda ex-minister Dr. Moirangtim Narasingna thuba mithunglen Manipulenga ki retired chief medical officer Dr. KSS Manglim Singna thoramapo Manipulenga ki horticulture department ki retired deputy director Mutum Nabachandra Singh senior consultant surgeon Dr. KS Sanjay Kumar Singh amadi Wangbal GP ki ex pradhan Aichurako Singna akhanaba mithunglen Singh oina saruk yake Athoy mitungi warolda Dr. Moirangtim Narasingh hai miyoi bagi punsi asi chahi yangkai punsi gadabani chama punsi gadabani haiba leite miyoi bagi punsi yai masida healthcare delivery system phagathanba anoba gyan losing sing tansinba mathau taba potlam sing puthokpa ngamhanba darkar oi leiba kharadadi university gi thak phawba lemna mahei tamhanba chahi chama kun phawba punsinaba lem laying bagi thabak chathaba hokre aikho gi punsi asi hena sangdokhan gi hairabadi mathau taba laying sing chathaba chaba thakpada care logodabane miyoi bagi punsi hena sangdoknaba UNO na October ama asi ahal oiraba singi numit pangthoknaba warap laukibani asigumba numit asi palan tawduna ahal singda gyan lawsing piba tangai fade leibak irang na maram oiraga thenglabsu thengna ngasi ahal singi numit pangthoktuna makoida lawsing piba amadi pungning thawga piba asi thaganingai ni haiki tharamadugi saruk ama oina ahal oiraba singda achamba khudol tamduna pungning thawgatki international level da koi organization khara da yauji madu mateng lobada koi karino khara lai mayam sigi general oina koina hapta manungda ani gi manungda tangai padan mafam kaya da koina healthcare delivery system da purukna ba punsi si khara ni na changdokna ba hona bagi tangai phadaba da koi khara khatan khut thaba hopu yabri hinjage World Audiologist Day Thorong Mailinina Rising Awareness and Promoting Identification Hearing and Speech Problem Haibasida Nomug Urba Awareness Kalunina Assessment Camp Ama Kumbi Sandong Upper Primary School Dangasi Pangthokre Ministry of Social Justice and Empowerment Government of India gi makhada CRCSRE Imphal gi Department of Empowerment of Person with Disabilities na DRCC Bisnupur amadi ZEO Bisnupur Zone 4 ga punna khusamnadna pangthokiba awareness kam assessment camp adu Bisnupur district ta ahanba oina Moirang block ki manung chanba assembly constituency ahum thanga Moirang amadi kumbi kendudagi mit ubagi pangal wa laba amadi na taba wa laba school maharo sing yauna ahal oiraba miyoi punna chama yangkai henbada Imphal West ki Inclusive Education for Disability IED ki District Coordinator O Aruna CRC Imphal ki Assistant Professor Rameswari Special Teacher Babita Karamna chingba khanghayaba expert chingna awareness pidaba matungda assessment su pangthoke Tharamga Mailena Bisnupur District Inclusive Education for Disability IED ki Coordinator Mayang Nambam Sandhyar na phongdukibada mit uba amadi na tabagi pangal wa labasing matau karamna masak khangdokani amadi khangdoklaba matungda karamba laying pathap chathagani haibana chingba galoinana
government gi karam department gi khudong chaba phangba yabagi haibagi matangda khanghanaba tharamasi pangthokpani haiki tharamaduda JEO Bisnupur John 4 gi makhada leiba DIAI amadi school singi oja singsu saruk yaki haukiba chahi gi October tang 10 gi mifamda takiba warep ki matung ina red zone oriba kamungi area da makhalamata gi senkai thungkai tawbiganu haina haikre Kamong Prajana Kun Nasibo Ngaktok Janaba Kun Ngaktuna Kan Hona Jaribasi Ying Biraga Makalamatagi Senkai Tungkai Makatana Sutaubidanaba Prajamiam da Kamong Apunba Club Mari Lekai Mapangi Village Development Committee Amasung Lekai Mapangi Maya Paibi Singi Mapamdagi Kanghalakli Sakang da Bukulai Paibasinna farm na pukraga ngasi fawba thiba phangdana leiriba akoizam angobu mayumgi awaba yengbiraga mayumgi miyoisingda atuba matamda sinabiyu mahak asi kanana karigidamakta fazilibunu haibadisu miyamda khanghalu haina haiba demand tawduna khwaraman kaithel fambi imasingna wakat mpham chathakre ngasi khwaraman kaithel gi temporary market shed ta kaithel fambi singna chathakiba wakat mpham aduda wangang laduna kaithel fambi ima khumukjam ibetona hai Fazin Kriba Koizam Angogi Loinabi Kiran Marasi Kaithela Sida Pot Yonduna No Magichara Tanjari Misakni Mahaki Mapuribabu Sat Kibata Sigi Kuntrada Sakang Dabasina Fazin Kraga Ngasi Fauba Langla Langjil Amata Kanghanda Tamba Yaningde Taudo Sigi Matangda Police Amadi Marilena CSO Singdasu Pau Piki Balakre Dubu Hausi Pauba Tadok Pidna Laribasi Pikli Masani Kalaga Tadopiu Haike So, hanggang daga bani si hygiene body mama mo koina masa api pa ni tu yang ada san pasir mama abia ko dan kajana tita kajana sinabiro haina hygiene Amaramda Kaithel Fambi Takhel Mayum O Bimolan Hai Akoizam Bimol Fazilibasi Karimaral Gino Mahakna Bat Oirabasu Pikliba Machani gi Khanbiraga Maral Chunthok Chanaba Matam Pibiraga Thadopiyu haiki Suwani dugi minung siyeng biraga mabu tang tekta kaidana thadokpiro oina mayami mafamdan chingjari akoina bazar Maharashtra gi Pune-da Linkhatpa Sarhat College da Mahaitamniba Mahairoi Manipur gi Mahairoi Tara Marina Lamda Masda Thokliba Chahi Amaga Tha Taruk Helaba Kokina Thaurakhiba Kanglup ki irang asi athuba matamda loishinduna Manipurda tangdu leitaba phibam ama puraknaba state amasung center gi lengakna honnabiu haina apel tarukli wafam asi handakta Imphal dagi senior journalist ahumna saba team amana Pune da Sarhat School Katras gi staff Cultural Fest ki thoram amada saru yarubada phongdorakhibani paumi kangbu asiga unabada Sarhat College Katras da BCom BM First year da tamlibi Imphal West District ki Tavung Khoktagi Thongam Bedanan Hai Manipur da thokli bairang asina maram oiraga mahi tambada apanba oihaningdabadagi Pune da laktuna mahi tamlabani mahaki mamanabi singa phone da wari shanabada Manipur da haujik leiriba Phibamgi matangda PAODAM lakpata yamna nungaitaba poi athuba matamda irang asi losin haningbagi apama Bedanana phongdorakli College asimaktada second year BBA tamlibi Imphal West District ki Ningombam Mayalikai dagi ahong sangbam Sonika Chanu Nahai Makoina Pune da leirabasu Manipur da thokliba thokjok mayam aduna matam pombada wakhalda tension leihali makoi santi pami future shape tawba pami hairaki second year BBA tamliba langjing achobadagi langpok lakpam rohen singnasu Manipur thokliba lan aduna maram oiraga makoi dasu apanba kaya thoi athubada peace hanjin hanba pami haina phongdorakli College asida MCA tamliba mayang Imphal dagi Ramizuddin Nahai Manipur irang thoklaga phamaduda makoina nungaina leiba ngamde athubada solution purakpa pami hairaki conflict yana awaba mayokna haliba India gi border oriba Jammu and Kashmir amasung Punjab tasu school amadi college hangduna border area gi laiba mahiroisingda scholarship pidna mahitambagi khudong chaba phanghaliba Sarhat Foundation gi coordinator Jahid Ba Nahai Sarhat Education Institution singda maruna conflict na awaba nanghaliba border state chimdagi lairaba mahairoi sing khangatuna full scholarship pidna mahitam hali haike
Kimaksna Thobu Oidna Department of Art and Culture Government of Manipur Manipur University of Culture Government Dance College Amadi JN Manipur Dance Academy ga punna Kusamnaduna Hokiba August kita mapandagi role of Manipuri dance in our society haiba theme asida lepna chatharakliba awareness campaign gi manungchana ngasi malom tuliyaima Hawaido Imphal West riba Khundrakpam Public School da so pangthokiba awareness campaign aduda RK Leninsana Secretary General Kimax Amadi Okram Harisor Administrator Khundrakpam Public School na Tharmapu oina Saruk Yaki Amadi ngasigi tharam aduda Bimaljit Kangabam Director CHACOI Rosemary Tribal Foundation Wahengbam Devina Research Scholar Department of Dance and Music Manipur University na resource person oina Saruk Yaki Tharam aduda wangang singna aikhoigi lamdam asigi chatnalon thakshi khasi na lining kaya kaitharakliba sing asi amukna haunana semgalakpada mahairoi singi achoba thodang lei amadi aikhoigi khunaya sita hojiki miron singda kaitharakliba thogalon thakshi khasi sing asi phagat hangi harabadi lamdam asida leiriba government school sing amadi non government school asingda maihorol dagi leijarakla jagoi sei amadi thang tagi mahima sing asi School Kuding Magta Takpi Tambiba Matautai, Haiba Mahai Singasi, Board of Secondary Education Manipurna, Class 9 Amadi 10 Fauba, Subject Ama on the Hapna School Sing the Takpi Tambiri, Maramasna Mahai Singa Subject Singasi Lauduna, Ahena Papatungi Career Ama Semzaba Yabagi Wapam Sing Fondok Kid. Imphal East District ki manungda leiba tongan relief camp ta leiba mahairoi singi marakta shiksha bikas samiti Manipur sinna pangthokiba Show Your Talent 1.0 da makung mathang tak laba singi prasin thokpagi tharam ama pangthokre shiksha bikas samiti Manipur sinna palace compound da leiba bal vidya mandir da pangthokpa tharam adu education S department gi senior administrative officer S David shiksha bikas samiti Manipur gi president Khogen amadi Secretary Professor M. Chowjit na chingba maroiba miyoi kiana saruk yaki tharamaduga mailena Shiksha Bikas Samiti Manipur gi Secretary Professor M. Chowjit na la namaram oidna pukning wakal leitadraba angang sing asibo afaba tonggi lambi amada purakna bagidamak Shiksha Bikas Samiti Manipur na tongan-tongamba thabak kaya tawduna lakli maru oina relief camp ta leiba angang kayagi mahima sing tambagi mathau taba potlam amadi Sel Papa Putokna Mahitam Hali Masegi Matakta Tongan ba Maming Leiraba Oza Sing Faubana Takpi Tambiri Loina Handak District Level ki Pangthok Liba Competition Asisu Makhatana State ki Thakta Pangthok Kigani Haiki Lengangna Asamda Tarashuba Amadi Taramathusuba ARB recruit singi training tawdna leiringaida tha segi taruki ayukta training center da leikidraba nambol khajiri maning lekaidagi yelam Subhash Chandra misiga mai leinana semkhiba JAC against the suspicious death of yelam Subhash Chandra na lengak ta thamli wafam sing tha segi tarama fawbagi manungda Thabak ta onthok trabadi thangnaba numit October tangta taruki ayuk pung 5 dagi numidang waram pung 5 fawba tejim lambi van kauragani haina JAC ko convener Naurem Ganga na fongdorakli Wapamasi Nambol temporary market setanga simisi asiga mailina sathakiba wakat mifam aduda Naurem Ganga na fongdokibani Aikogi yelam Subhash Chandra gi misi gi matang da sengiba JAC na lepirba haibadi waren pandam singa sida Manipur gi lengana kari gamba thawoi sidana tabi da bataragadi aikoina JAC na piriba numit tarik trawa ba khawbagi manung sida thabak to onthok da bataragadi aikoi mathangi thangnaba tai tratu da sidim lambi asi aikoi pung tarani thoigi ban khawjagani Lekhidraba Subhash Chandra gi apokpa yelam nimai channa paumisingda fongdorakpada mahaki machanupa Subhash Chandra na numit nini humni gi mamangdagi masa nungaiti haina pautam lapkhi maduda ya ba launa duna mapanda yengna ba haina ringaida ayaba phangdabana ana layengi khudong chaba amata fangkhide tang tareta ayaba pire haina tawringaida tang taruki ayukta machanupa lekhidabani haiba thawng ase aduki matik thamoi shoi amadi yamna pende lengak na miding changbiu haiba pham thamlakhi khak le to sta ko jam pendre hi bana hal moi le tang tareta satpagi
program piye adune sirakan kaidawna ni iduna masimiye khar sambiyu zamuna yamna pentra Nupisingna chahidaba jinjak charakpa tahoidaba thabak kaya tawakpana imung manung kairakpada natuna thokhaningdaba thodok kaya thorakpagi macha amasu oire haina nauna semkhraba kanglei leisa phal club ki president oina wasak laukhrabi sana mangangna fongdorakli wafam asing asi maitei chanura singtagi oiba kanglei leisa phal club kawbalup ama semna wasak laubi tharam ama ngasi sana konungda pangthokhiba tharam aduga mailena fongdokhibani wasak lobagi tawamada Rajya Sabha MP ining thawlei sema sana zawba Sangin Natak Academy Awardee Saugrapam Hemanta Ukal General Secretary Mutum Manitona Madi Manipur State Sumang Lila Council gi President Laisram Tomana Tharamadu gi athoiba mitungnen oina saruk yakhi bagalolina ngasi nauna semkraba kanglei leisa phal gi thaupugadaba sing adudi President da Sanamangang Vice President da Saugrapam Sayarani amadi General Secretary da Salam Iya laima janu yauna tongan bathomi nipan su wasak lauki kanglei leisa phal club ki president sanamangang na makha taradna kanglei leisa phal asi semga lakpagi nunggi oiba wakhalondi maitei gi lining loncha jatnabi saktam na chingbasing asi mami shamlakpa mayek singno ubu phanglaktaba asina aikhoi masel punchin bagi tangai fadaba leire khanduna punchin lakpani aikoi puncinduna honglakli bachat nabi asi kannaba hotna haudrabadi saukhat lamjel asida furup macha ama oibana aikoi gi chatnabi kaya ama pudna chatkigani aikoi puncinduna lairagadi saukhat lamjel asida chatnabi su ngakna chatminnaba ngamgani haiki gadi akoi afaba khunai ama akoi gi sakam mangjadaba akoi gi ifurupti masak mangjadaba ama ka koipo ngamgani haiba wakhalon asida akoina singba charakpani aduna masina akoina lamdam singsida leidiba marfam mafam singsida leidiba ileicha khuding makna akoina pamjariba wakhalon asida akoi punna chatminara kanda punna wakhal khanminara kanda afaba ilei pat ama sakam mangdaba furup ama oinina si haiba wakhalon asi thamjai nakalamoromda kanglei leisa phal ki thomi sing wasak lobagi tharamadu da thubi mithungnen oina saruk yakiba Rajya Sabha MP ining thawlei sema sana zawbana phongdorakpada kanglei leisa phalasi leibaki thabak thoram tawnaba khong thangjinba hauri masi semnaba honarakpa khanakiba sanakiba wari khudingmakta miyamdasu khanghanaba honagadabani thokliba lana sidi amaramda macha amani khanokpa yare malemgi oina chauba lanjaw ama lakadra haina mi paiba lei haujik leibaki oriba phibam masida nupa khakta nadana nupi singnasu kari toba yai haibadu khannaningai oi matam amadadi pakhang phal aisa phal animakna school college ta tamdaba khunai amada chatnagadaba laisu kaya lekai gi takpi tambirami madu leiringai matamdadi khunai da chatna kangun ngakna chatnarami adubo haujiti adugumba kaya adu kai tharakpana khunai da kaiba kaya lakli malemda ima makhal ahum lei ahanba imana aikoi naupuduna pokpeliba imaduni ani shubada aikoina ihan hana khongdarakpada aikoibu okpiriba adusu imani ahum shubada malem ima haibasini haiba ima ahum masida ima ani gidi laman khara makai singba ngamlabasu malem ima gi lamandi kaidamda singba ngamloi haike ado leitramni da dore mana thokba tawlam ko je aling jer mana dre amana tawba amana thana dre adagi khoi kare hani amina di yam nuai aduna ai matam sangla lawjer roge kanglei leisa phal ajana thabak tawsi aduga akupa waridi sumaina akoi The Swedish Academy na lisingani kunmari Nobel Prize in Literature South Korean IB Han Kang da pikre IB asigi puai da thokiba thamoi shokningai oiraba thaudo wathok singi mayokta lepna thengnarakiba amadi miyoibagi punsigi ason besingbu uthokpa bu sakhangadna award asi pibani hairi lemjaningai oiraba prize asina global stage da Asian literature gidamak maru oibadu ulabani hairi Han Kang Nisingamapan Humfutarada South Korea gi Gwangju da poki mahaki powerful amasung evocating writing gidamak malim gi oiba pamnaba oiri puari gi thodok singdagi lauthok miyam gi thamoi shoklingai oiba singna lanai miyoi amadi khunai de piribe thil singda theme oidna mahakna ithoi mahaki singthaningai oiba work human act lisingani Taramarida Lisingamapan Marifuda Tokiba Gwangju uprising da oikiba real life da yumpam oidna iba Nobel ni
uprising asida mahairoi amadi khulai paijadaba micham kaya heart ki nobel asida han kangna balance resilience amashung memory yamna fajana idna uli Sanlabagi Pauda All Manipur Volleyball Association Mapal Kangjebong Polo Ground Sinjang asidagi Khomalampak Indoor Stadium da Kulhumdoi Suba Sub Junior Boys and Girls amasung Nifunipan Suba Senior Men and Women State Volleyball Tournament Singani Kunmari Haudokre Ngasigi tournament haudopagi thaumda Manipur Finance Service Officer MFS Tomsa Singh SOMPSC Salam Kennedy Social Worker Tongbram Ivo Choba Kha Manipur College Kaksingi Associate Professor Chemistry and Mohan Asina Singh Bakiana President Member Singh Oiki Ngasi ahoba numita Kulumdoi Suba Sub Junior Boys State Volleyball Tournament Singani Kunmarigi Oina AMIMYDO na NYBA DBA na SEWA DYA na DYC YGC na UKC AMIMYDO na SWC amadi SSYC na SEWA thoikre Nifunipan Suba Senior Men State Volleyball Tournament lisingani kunmarigi onadi NDVC na YMDO ACYC na HBA MPSC na UKC AABA na IGO amadi KDB na BGE thoikre Arabe zaman reba pau amuhanna Laikhidraba industrialist Ratan Tata gi mafam da lebak sigi mafam kya dagi miyamna arabe kai khumna utpalak naki Greater Imphal amadi district headquarters sing mafam sing cement road onthok naba center na lupa crore lising ahum samanga kai thok naba ayaba pirak le haina chief minister N Birena Fongdokre World Mental Health Day gi tharam pangthokre Lunena South Korea gi AIB Han Kangda literature da Nobel Prize pikre Masigi di image matang sa lo shinjare meeting tabir basing ba amuka na kurumjare